Manipur Da thokliba irang asina maram oiraga Assam Da Changjapham Lourambadagi Amuk Hanna Manipur Da Halhallakkadaba singi list Phangle amadi list adu mari leinaba district administration singna verify tounaba khang-hankhre haina Chief Minister Nongthombam Biren phongdorakli hiramasigi matangda Assam ki Home Department ka pau faunare hokiba thangsa numita mioi chamanga rom Assam dagi evict tokre mioi sing adugi manungda kharadi ukruldagi ni haiba khangba ngamle amadi mari leinaba DC amasung SP singda mioi sing adu verify tounaba khang-hankhre haina The Economic Times da Manipur ki Chief Minister Nongthombam Biren phongdorakli haina pauche asina report tauri Panbe abadi Karbi Autonomous Council ki Chief Executive Member Tuliram Ronghangna Assam ki Karbi Anglongda langzilakpa kui frup ki mioi lising amarom Kunda laita santuna laire amadi imung chamanga romna mafam aduda kanglon kaina laisile atuba matamda makoi mafam adu thadoktuna chatkinaba khanghankiba laikre haina phongdokhibani The Economic Times ki report aduna makhatana hai Karbi Anglong ase Constitution of India ki Nakpigani Constitution of India ki taruk suba schedule ki makhada lairibani Manipur da thokliba irang asina maram oiraga mioi lising yankhai mapanga chamri ga tara mari rom lanjena tuna tonga tongan ba relief camp chahunga anida changjafam loduna lairi irang asina maram oiraga lanjelakpa kuki zogi mi lising tara rom yumthangnana lairiba mizoram da changjafam loduna lairambani adubu mi lising ani rom de Manipur da hankhre haina su report asina makhatari